Hello everyone, mayam sigi video sida welcome taujari. So ngasigi video sidi mayam adum thumbnail ubadasu khangbiramani ko. Finally, ai sida su thoga leire. Ai gi channel se 20,000 subscriber yaure. Aduna aina mayam da haijagiba 20,000 subscriber hek yaubaga mayam da ai gi site gi angamba give away ma tauge habado adugi give away gi video gi details pinaba namjarakpa video ne. Aina si channel harokiba se kuire ko yam thina kuire sahi taruk tare suri hai tare but ai marak ama consistent su oirudre aduga aina horokpa kanda ai blogging oina horokibane matamda ai thabak su tawri aduna lam chatpa khotpagi blogging torome torma kanda mayamna adum 50,000 subscriber yoba 100,000 subscriber yoba se adum video yang khai 50 60 thagat pakanda adum yaunai ko so ai gidi 200 video maya sujala bane aduda ai gi si yorok bai se it's a very big milestone for me hojiki oina di ai financial gi related oiba and then trading gi oiro adagi blogging so dum marmakta hapane sida mayamna kitang nungsi bidana hai tare ko sigi share tawbiba adagi comment bibirakpa adagi sigi 20,000 subscriber yobada mayam to all viewers to all subscriber mayam thank you so much mayam gi blessings tagi hai tare 20,000 subscriber hojik yobung amjare credit se mayam da pininge so duna mayam sigi journey yarokiba se haidi aina thabak tawringe da blog su namna bu honaba ngaktang sangba kana blog su namna bu honaba edit su mung tawna bu honaba yamna struggle oiraga hauraki hai tare matamda and finally ai marakta su consistent mayam oiba ngamudre ado hojik se tam tamna grow lakpa hore aduna mayam 100k subscribers so thu buda yaurani thajai ai gi site gi su mayam da kanaba mayam ama ai share tawjarake and view yamna yamba khotpagi ai thodongna kai su khallude aina khanjari se mi chama chani chahum or 500 viewer dang phangaga su aigi video sitagi kanaba lawba yaba ko main oina aina kanaba piba yaba video ai semninge quality leba video semninge aduna it's a very grateful for me and mayam dasu once again thank you so much everyone mayam subscribe to wirakpa video yengbiriba singi aduga mayam handaki sigi give away se kai kai oiduno haijarage ai sigi 20,000 subscriber yobuse ai nahangi aina live towing ai live trading tawgi mayam da live towing ai da subane aduna ai mayam dagi sumot khara logjai adugi numituda aduna mayam na hari se hena kanaba yaba class kumba machine se haibadi give away oiragadi mi ama tang phawrga loisangrani aduna paisa pibudu su pamjade aduna mayam da pulap oina kana minaba yaba knowledge oiba yaba ama pi sena adumaina suggest tawbirakpadagi ai decide tawjare aduna mayam laiba handaki sunday sida ko 2 days ki oiba aina mayam da lots of information phangba yaba ko personal development gi maramda mindset ki maramda and financial knowledge ki matang da phangba yaba mayam ama ai mayam da pijagadori si se it's totally free ne mayam da ai gi site gi gift oina tawjagadoi ne mayam da kanaba phangba yaba oina ko lifetime adum kanaba yaba oina aduna sigi give away se mayam join tawbio so si join tawnabai damakta mayam sigi video gi description gi makha duda ai link hapcharamge sigi class sigi oina lots of knowledge oibe yaba ko mayam da soidana kanaba phangani khale aduna sigi class e yaushanbiro it's from my side ai gi gift oidoine mayam da and class yaura kanda aina class yauba singi oina give away yaurpa singi oina amuk tongana adugi sigi 2 days ki class sida aina give away macha amaga mung thamjari sigi give away se mayam funded account oirani ko so funded account oirani aduga $5,000 gi funded account amasu adugi class yaurpa singi oina adugi give away participate tawbirakpa singi oina haitare amuka manungda amuk ai give away thamjage sigi give away se mayam karamba funded account dagi leidoino kamain leidoino aina loin guide tawgani everything auda changba paisa aina puthokjagani ko and kamaina pass tawba yai habudusu aina mamonda personally share tawjagani aduna sigi give away se mayam pulap yawi aba give away ne aduna mayam yawbiro kanaba lawbiyo aigi site gi best level da mayam da share tawjarage and give away yawu singi oina mung manung da su give away leiri mayam kaubigano aduna sigi give away sigi link to ai mayam makha da hapjarage makha da changbiro aduga details pumnamak aduda khangani and mayam once again thank you so much sigi video se yam sanganjaroi 20,000 subscriber yaure I'm very grateful aduga matung tabdasu mayamna share tawbiyu support tawbiro comment tawbiro and suggestion su tawbiro ko feedback pibiro kamaina sem sigi haiba mayam do aduga 100k su athubuda yaholase yaurani su thajai thank you so much everyone ai kai haidono khangdre haibadi journey do yam sangre 20,000 yauba haise haibadi simple loina ko mayam se
wathi warem tauba natragana something kaina chagatnabagumba anamba yengalidana ko adumbadadi views e yam thuna kape subscribers su kape but fajana information pirakpa kandadi khara tappe haiba tare aduna it's a very huge achievement for me and mayam gi suni aduna mayam da kana ba yaba video mayam am ga semjaraki ge and ai gi knowledge leijaba sing mayam da share tawjage so adugi link to makha da hapsaramage mayam join tawsan biro give away join tawbiro aduga give away join tawrokpa singi tongana give away amamung leiri kawbigano it's $5,000 funded account amasu aina adugi loirakpada aina hapsagani so thank you so much everyone aduga mayam makha taba video mayam am thagalakini aduna mayam tatani yengbiro and aigi channel sina kaigumba khara kanai khallagadi or kanaba phangagadi mayam video share tawbiyu aduga sigi video sida mayam comment amam tang tawbiramo aigi viewer mayam singna ko ada comment tawbirakpa singdasu ai link su adum hapna ba thana ba honajarake and comment ta phangdaba yaurgasu aigi description da adum link leramani adu changa kanda join tawrasi so thank you so much everyone see you in my next video